Center amadi state leingakki loisangsing boycott toure. No NRC no census haiba khongjung sida ban khutau angakpa oikre. Maru oiba thong kaya marum sambal khajalaga thamkre. National Register of Citizenship NRC tawdringaida census tawba yaroi haiba demand tawruduna campaign for just and fair delimitation JFD ne kaukiba pung nifunipan gi general strike manungda angakpa thokdok kaya ga loinena general strike pangthokli. Sathariba general strike asi ngasi aing nongyai dagi loiragadaba maramna hayeng dagi hauna sanction ba hawgudba khongjang ama amu JFD ne lauthokre. Lubasi convener Jitendra Ningombana hai khongjang asi handokpagi wafam leiroi. Hayeng dagi Manipur government amasung central government ki makhada leiriba loising pumnamak boycott tawrgani. Haiba khongjang asida health, water supply, electricity amasung education sector singi oinadi boycott asina konsiloi hairi. While United Youth Club Wangkhaida leiba sanglen da pangthokpa paumi singa unaba mifam amada Jitendra Ningombana makhatana hai. Hayeng dagi lamdam asigi miyamne assembly constituency khudingi MLA singda NRC update tawnanabagi phirep khanganaba taksin biu. Madugi mathakta mafam kayada paksana wakat mifam amadi numidangi matamda mairagi khongchat chatpiu haina so appeal torkli. Emergency service sing komthoi haijaraga ban saukut pisingna singjamai thong thungbu thong na chingba maru oiba thong kaya marum sambal khajalaga thamkibana maram oiraduna miyamda sathina awaba mayokna hankre. Masing yamlaba nupi amasung nupa kaya marum tholutuna Indo Burma road ki mafam kaya marum da ban chathaki. Mayai lambi maikai dasu masiga chap manaba mongda lambi thinki. Tidim lambi gi mafam kaya marum dasu pong na lambi thinki. Police personnel amatana miyamna tawriba thabak sing aduda ka hen apan ba ayat pa pikide. Miyam chatnariba lambi mayayda seminar khajindana wakat mifam phamba amasung phamnanaba thorang tawbana chingba kaya su uba phangki. Social media da thaglakpa post amasung lambi thinglaba nupi singda lupa chama piraga lambi lalaga chatsakige haina sel puthorakpagi nungairaba thokdok amasu uba phangki. Police personnel singsu tangai fadana khara tamak natana yamna kanna sathok sasin tawkidre. Leingakki loisangsing suti thabaga manakre. Passenger gari amata chenba ukidre. Mafam khudingda lambi thingbana maram oraga matek mayada sathok sasin tawba fawba yakidre. JFD na NRC tawdana census tawba yaroi haina kaukiba pung nifunipan gi general strike na maram oraga lambi de mi chanabagi chang yamna nemki. Ya school kendra gi manung chanba loklau wum mapada lamdam adongi ima ibel singna national highway 102 thingduna banna sibu mapung phana sagutki. Adubo tangai fadaba lining laison ana ayek press media di apan ba pikide. Manipur da NRC update tawdana census tawba yaroi haibagi JFD gi pung nifunipan gi general strike asigi manungda Imphal Dimapur lambi gi chingmairong Sangakpam Bazar Khabam Lamkhai Koirengai na chingbada maikai adongi Maira Paibi Club organization singi thongni sing tholaktuna National Highway 2 gi lambi paringi tongan bamafam singda achat awok tawba sing thingki. Eastern Sporting Association Moirang Kampu Nehru Memorial Club Moirang Kampu Senior Club amadi Tinsit Road ta laiba Maira Paibi Club organization sing nasu Manipur da NRC tawdana census tawba yaroi haibagi khongjang asibu sagutuna Khewa Thongkhongda achat awok sing thingduna akanba mongda protest tawki. Loinana Tinsit Road maikaida census ka mari lenaba thabak thorum sing boycott tawre haiki. Khurai Tinsit Road su Khurai Singangbam Laikai Sajor Laikai Laisram Laikai Nongthombam Laikai gi Maira Paibi Club thongmi sing tholaktuna JFD gi khongjang asibu sagutuna lambi tingbagi thabak sathaki. Dinku Rota Laifam Khunong Makha Laikai apunba Maira Paibi gi thongmi sing tholaktuna achat awok sing thingki. Nungtil pung ama makai adwaida police ka Maira Paibi ima singa muknabasu thoki. All kiamgai nupi chakut thorang lup Langthabal Maira Paibi Basikong Kongba Irong Maira Paibi nasu ban asibu sagutki. JFD gi general strike asibu sagut aduna Brilliant Club ki thongmising amadi samusang apunba Maira Paibi ima sing sulambi thingduna Manipur da census tawba yaroi haiba kholak kaya su lauki. Asigi khongjang adu Moirang da Kumbi da Thobal da Kaksing da amasung Jirbam district ki maru oiba lambi sing da su general strike asigi mami taba phangki.